Panglay da pangthukpa nupa police constable long nabagi thabak BJP na thugay na bahon na kre. Kurumjari ISTV pau miyang tabir ba simutaram nokjari. Hauji mapung iba pau. Panglay da laiba Manipur Police Training College ta ngasi nupa police constable long bagi thabak sathanaba sem sarakpada BJP Manipur State Unit की President Bhavanandana Luchingba MLA ani yauba BJP की masing yamlaba Thomi Singh amadi All Manipur DPC completed candidate of Police Constable Male 2013 ge miyoi simna thugai na bhone kre hiramasda report ama लिसिंगनी सुमना तरहुमदोइदा मणिपुर सरकारना नुपा पुलिस कांस्टेबल लिसिंगनी लौ ननबगी दमकता पांगथोकिबा डीपीसी गे फल अदु चनाररोय हाइना हंदक कक्थटख्रबा मतुंगदा ngasi मणिपुर सरकारना सिंदुना पांगई पुलिस ट्रेनिंग कॉलेज दा नौना नुपा पुलिस कांस्टेबल लौ ननबा रिक्रूटमेंट पांगथोकना बहोनरकपदा बीजेपी स्टेट यूनिट की प्रेसिडेंट केएसएस बाबानंदा अमदी बीजेपी के एमएलए जॉय किशन अमदी टीएस बिस्वाजिना लुचिंगबा बीजेपी की कर्मी केया अमदी ऑल मणिपुर डीबीसी कंप्लीटेड कैंडिडेट ऑफ पुलिस कांस्टेबल मेल 2013 की मेंबर सिंगना रिक्रूटमेंट नौना पांगथोकपा यारोय हाइना पांगई पुलिस ट्रेनिंग कॉलेज तमना थोमजिलखरे मफम मदुदा लैरंबा पुलिस मियाम मदु कंट्रोल तौना बखोनबदा टियर गैस सेल कापकी कोई जगह कोई हाथ आंदो कोई के हाथ आंदो रे कोई के ना यस सर अरे ना करी दौड़ के बखल पुलिस की अथिंग बदु थुगाइदुना एमएलए अनीना लुचिंगबा कांगबु अदुना पांगई पुलिस ट्रेनिंग कॉलेज की गेट तमना चंगसिलकी मफम मदुदा ड्यूटी तारंबा पुलिस कमांडो सिंगना ट्रेनिंग कॉलेज मनुंगदा एमएलए ओइरबसु चंगबा यारोय परमिशन याउदबदि चंगबा यारोय हाइदुना एमएलए जॉय किशन मफम मदुदगी इंथोरकी कोई चंगे मनुंग लोई तो कोई बड़ी जानसे ना कोई नुंगा कोई एमएलए नहीं नो बारिश के लोगे इतना तब हो गए उधर पूरा पियो उधर पूरा हो हां चल इधर तब जा उधर पूरा अरे बारिश पा लेना भाई बड़े से तो ऑनरेबल एमएलए अनि यावे अनि ये भाई ये हम करी रहे तुंगदा एमएलए अनि याउना बीजेपी के कर्मी सिंह अमदी पुलिस की माइकैदा चाउना मुक्नब थोकलब मतुंगदा एमएलए अनीना लुचिंगबा बीजेपी की मियोय खरा पांगई पुलिस ट्रेनिंग कॉलेज मनुंगदा चंगकी अमरंदा एमएलए जय कृष्ण अमदी एमएलए विश्वाजित पुलिस ना मफम अदुदगी पुदुना इम्फाल ईस्ट पुलिस स्टेशन दा डिटेल तौख्रे बीजेपी की प्रेसिडेंट बाबानंद याउना थोमी सिंह अमदी
All Manipur DPC completed of Police Constable Male 2013 gi Miyosingna Training College mamangda khongjang sangsilingaida police na mok bom sizinaduna tangthaikhre. Amaromda Training College manungda ngasi nupa Police Constable longnana bagi thabak sing sathakhi. ISTV News na phangba pawgi matungina Imphal dagi khara lapa mafam sing dagi ngasi gi recruitment asida saruk yagadaba miyoi sing security force na gari sizinaduna Imphal tamna purakhe hari. Imphal dagi amuk mari lainaba security kangbuna pangai fawba puraktuna recruitment asida saruk yahanki hari. Amaromda Pangaida Police Recruitment Rally Chathariba ase thingbinaba BJP na Manipur gi Governor da memorandum pisinduna taksimkhre. BJP gi President Babanandana lutingduna party gi office tagi Raj Bhavan fawba khongchat ama laklaba matungda Governor gi Secretary gi khutangda Governor da memorandum pisinkhe. Governor Delhi da lekhibana BJP gi kangbu aduna unaba phanglakhide. Party gi President Babanandana phungdokhibada Sarkar asigi matam tha manga tarukta ngaislaklaba matam asida tongan ba department singda thabak kauriba ase lakadariba mikhalgi yenglaga paisa khomjin bagi thabak tawbani ngasi MLA Jay Kishan amadi Biswajit pu Imphal East Police na pangai dagi Imphal East Police ta puduna detain tawduna thamliba ase makoi anibu thadoknaba sarkar da karisu taksiloi hayeng ayuk party gi office tagi miyamgi oiba khongchat amasu chatkani hari. Recruitment se kuch thingwai bani recruitment se tawsira lairibul lekuna mayam thidalaga sogi mayam du amu halalu hai bani yaraga ano recruitment tawsi yaroi hai bani aro dum hadi makha ta de ke to de sim batung ta yeng se tong kai left kiro action left kiro aju ko da moina ngasi bo tare recruitment se thingra bani na ko kari action plan thong da ko khanaraga ngasi ngasi me ke na de ke sidar si ke oina di aju ko di game like do tum da wa tum da mi hok ji wa bani na kai ma khara di ko action khara di to hojik se recruitment sathari ye hojik se adum chadha se mo adum chadha dum do ado me MLA ni de ke tham ni se detain tawri ado apai arrest tawri koi thado hairoi an phara tamjasen mo kyam phara ngasi nongna nupa Police Constable lobagi thabak pakhalakpa bu yaringdaba phongdoktuna All Manipur DPC completed candidate of Police Constable Male 2013 na Chatkiba ahinungai dagi Imphal East District ta chatharakliba pung kunmari gi banna mafam kharada akaiba pikre ban sawatpani singnaba singna lambi da thoraktuna achat awok sing thingbagi thabak chathakhe. Lisingani sumna tarahumdoi da pangthokiba nupa police constable launabagi damakta written test physical test amadi biba boss pangthokraba matungda miyoi lising tara chani marfuga taret asi biba boss yaukhraba matungda haidoknabagi matam ngaiduna leidingeda Manipur Sarkar na khudakta DPC adu chanaroi haina kaktalakpadagi all Manipur DPC completed candidate of Police Constable Male 2013 na ngasi ahing nungaidagi Imphal East ki mafum singda pung kunmari ge ban chatharibani ban manungda tongan ba Imphal East ki mafum kharada ban sagotpadi tingnaba miyoi singna lambi da thoraktuna acharok sing thingbagi thabak chathaki. Imphal East ki mafam singda pamdaba thodok thoktanaba police na akanba mawongda section thorang lokhatkhe. Hojik atenba bem talojare. Osa pain relief ointment khwang naba ok sikpa tang sikpa phu naba singda sinaba yarba lipsa thukna puthok saba Osa Masi awangnu poki ahanba TMT bars industry ni industry asi 1993 ki December thada linkhatchekibani saiji TMT bars asi German technology na sajabani saiji TMT bars asi awangnu poki ising sitka yamna chanai aikhoina yum sajabada TMT bars asi sizinajai saiji TMT bars semba sagatpa khudingmak aikhoi gi marup Lengsin Birao Sarma Opticals BT Road Imphal na special offer pijabaga loinana hauduk chare lens khaktumak laigadaba scheme masi pambiba singna isagi mitka chana pa fiber lens ama leibigadabani aduga adomgi apamba frame ama free de pijagani khudong chabasi lobiu nasimak lengsin birau Sarma Opticals opposite Johnson School BT Road Imphal Break matung November taram nokchare Satkiba tang kunipan dagi hauna amora kaya sing lang thokpham leitabana awaba mayuknare
masina Imphal City gi akoibasing luna na thamna ba khonabada khudong sadaba kaya mayoknari haina IMC gi Mayor S Sunil na phongdokre ngasi IMC da pangthokiba pamusinga unabada IMC gi sanitary gi chairperson M Joy AE Menakana chingba maroiba mioi kya su sau yakhe M Joy na hakibada IMC gi matik saba dumping site leirabadi amorakai sing khundokpagi akai leiroi haike Mayor S Sunil na hakibada atuba matamda amorakai khundoknabagi mafam ama thiduna awaba kokhanna ba khonagani haike कोई दम साइड की अवाब से कोई तारीख को निपान कुमापन दगे कोई ngasi bu कोई दम साइड से amna अवाब प्रेशर amda लेरी अदबो सिटी नान बगी थबक सिके चंगजलप मतम सिदा कोई दम साइड से am maru oi ba haita अदबो मतम gi ngang ha ki दम साइड से कोई न थीबा यामना अवाब यामना कना करी हदे कंडीशन यामना इन पैना पैसा gi involvement खक्तगी नतबा Manipur University Students Union na MUG Health Center ka khusam na duna nomagi oiba lem na layang bagi kem ama ngasi Manipur University ki campus ta leiba Health Center da pangthokre Manipur University Community Development Cell Directorate of Health Services Directorate of Ayush samasung Red Cross Society gi lamjing makha da pangthokiba nomagi oiba lem na layang bagi kem hogdopagi thoramda YKM San Musugi President Manglem Ton Maitei Student Welfare gi Din and Mohilal Maitei yauna tongan bat mi kana sarukya ke Scientific Research and Development of Technology Haibasida Institute of Bioresources and Sustainable Development Imphal amadi Nagdonggang National Institute of Biological Resources Public of Korea anigi marakta Memorandum of Understanding ama tagel patulaiba IBSD gi conference hold sign tongna kre thamaduda IBSD gi Professor Dinabandu Sahu Korea gi maikaidagi NNIBR gi Director Wook Jarli President Young Hee An, Principal Researcher Namil Chung, Senior Researcher Mi Wadli Amadi, ISD Park Su Saruyake. Dinabandu Sahuna, Memorandum of Understanding asi laibak ani asina matam kaya gimamangda yana duna laktabani haike. Handaki sign tongna ribasina awang numpuk lamdamda Korea gi oina biodiversity sakot hanbada ahan bakongtang ni haike. And NNBR will be signing a formal agreement for the scientific research, development of new technology and development also filing of IPR. As all of you know, there are a lot of similarities between South Korea and this region, and all of you know that this region is quite rich in the biological resources, but still we are not able to till today, we are not able to catalog it properly. There are many more things yet to be discovered from this region. Technology have to be developed from the resources which is available in this region. And these technologies which will be developed, it should be used for the benefit of the people of this region. Serau Kendra buasang ba Kendra ama oina na ba honagani haina Kendra siki MLA ke Ranjit Nangasi Burma Sugnu Road ki Waikung dagi Serau taba lambi gi nak yetpa ucara kaya thabagi thoramda haikre Kendra siki manungda leiba ahal laman mahiroi cha kaya thuraktuna MLA na lokhalang liba sakot thorang asibu apen ba poktuna makoi gi ngamjabi thakta ucara thabagi thabakta sarugya ke MLA ke Ranjit na phunglu kibada ngasi prithvi gi ai ngasagi khal karik liba asi yengluraga kharadang oirabasu mateng oinanaba mahakna Kendra asida u thabagi thabak lokhalakpani Mamangda Kendra sigi Gram Panchayat Marida u thabagi thoram apung phana pangthokre nongmadi soidana Kendra sibu asangba Kendra ama soidana ohengani haina phungdukli aigi amadi aigi prajagi pandam se sugunu kendra se asang amana thanba akhoi greenery constituency amu oibagi pandam dugi makhada lonana malengi ainga sa se kharadorobasu khajikdorobasu akhoina masi kanbang amna bo honabada madugi wakhalonda chathajarakpani More Gate number 2 ga hek thangnana leiriba Namphalong Bazar dagi India romda makhal amatagi pot chai pusin khiba Myanmar authority na athing mathambadagi More romda lever oina leiriba sinmi singna sawbadagi gate asida nakal anida pot putok pusin tawba thingjin khre Churasanpur da ngasi travel unity day ga mai leina Churasanpur government college dagi mioi kayana santi gi khongset ama chat khre
Kairao da laiba KKMMDO gi advisor MI Khan gi yumda Kairao kendra dagi khangalaba sinmi chamri da level certificate amadi card yenthokre mana haikibada damdam asida laiba mioi cha da marfudi humang tana thabak suraga hingbani state asida laiba level department na center na sinmi singi damakta piriba kanaba sing level department na marik chumna praja singda khangandabana madugi kanaba sing mapung phana phangbangamdri haike Ayon ba Manipur ama lang na ba bada ayon ba system adu chatna ba matam data Manipur da sinmi singi hak phangani maram asina aikoi sinmi gi masingna sang wang khalakli ba Manipur gumba lamdam asidagi sinmi singi isagi daita isagi hak isagi phangkhom thokpa isana tawgudaba thabak mayam se aikoi khangminasi phangminasi longminasi Wangkai Kendra gi MLA Y Irabot ki local area development fund na saba Wangkai Kunau development committee gi mairasang ama Wangkai Kunau war cemetery manak ngasi hongnabi matungina ward number 22 gi councillor Nongmai Them Kumudini Devi na sangakre sangaba gi thormadu da lamdam adom da leiba maira paibi amadi tongan tongan ba mioi kya na saruk yakhe hauzik maroi ba paamu Pangai da pangthok pa nupa police constable long na bagi thabak BJP na thwai na bahon na kre Di pamiyang tabir mas sumba mukahan na rumjari.